Adongidamakta SS Entertainment na puduna lakjari Ningol Khonjel. Ningol Khonjel first round da adonbu taramna okjari. Sinjariba contest asi miyamgi amadi masa masa da talent leirabi singbu pungning thagatchaba oina supnatagi entertainment oina bagidamakta sinjabani. Ahan badalauminarasi contestant number 201 Laishram Priya Chanu from Nongpok Sanjenbam Sangsabi. Contestant asigi oina voting count taunabagidamakta WINPRI haina comment pibiramduna sheishakpi asibu pukning thogatpinabasu khanganjari. Ahan damakta Priya Chanu na ikokna khurumjari. Aigi leifamna Nongpok Sanjenbam Sangsabidagine. Aina sakjagadawriba isaise yam haidana sakjabadi natte mayamna aibu nungsibiduna support tawbiyo like share amagi tawbi haina haje nurang apamkadi ehoure thamoi thingin thingamre pamu nakta sheishakpi asigi oina eikhoina semjariba code asida comment amamamta pibiramduna vote asi thadabiramu masa masada leriba talent asibu pungning thogatpibo oina share amamamta tawbiramu video asibu share tawba kawbiganu pumnama pukhurumjari.